Hayeng ayuki pung taruk tagi mathangi numit tang tarani pangi numidang wairam pung taruk taba fauba pung kunmari India pumbada Dr. Shingna mathau tawraroi haina Indian Medical Association Headquarter gi National President Dr. R.V. Asokan amadi Honorary Secretary General Dr. Anil Kumar J. Nayak anina ngarang thokpa cherol amana khanghalakli. Hayeng All India da changsin gatawriba Dr. Singhi Khongjang asibu saugadaduna Manipur dasu hayeng ayuki pung taruk tabadagi Mathangi numit tang tara nipangi numidang wainam pung taruk fauba Dr. Shingna Thabak Leptuna Khongjang Changsinlagani haina laothokhre. Changsin gadawriba Khongjang asina RIMS Hospital gi OPD amadi Operation Theater da chauna safu pi gadawri panba yabadi tha sigi mapanda Kolkata gi RG Government Hospital da postgraduate tawribi residential Dr. Nupi amabu namja namtheknarba matung hatkibaga mari leinana Resident Dr. Shingna India pumbada Khongjang Changsinbaga loinana imanasu Candle March ki Khongjang Changsinduna lakhibani madugi matung tarakpa ngarang India gi Independence Day numita RG Medical College Kolkata gi maheiroi singna changsinkhiba Khongjang da chathakhiba gundaism gi thawung adubu yaningdaba phongdoktuna hariba Khongjang asi changsinaba firep lawrakhibani Khongjang asi gi manungda essential service amadi casualty service tawbunatana OPT amadi Hana matam lepkiba surgeries amatat pangthokloi hairi